आकाशवाणी इम्फाल नयनी देवी ने पाव पाजरी अहनबद मरुओइबा पाव राज्य सिदा नोंमदा चंगदबा याद्रबा पोलमसिंग पुबा गारी सिंग सिक्योरिटी के अकनबा चेक्सिन थौरांगा लोइनाना लेपलैतनी इम्फाल तमना पुजिल्लकली राष्ट्रपति द्रौपदी मुर्मू असी छत्तीसगढ़ अमसुंग उड़ीसादा चटकनी दिल्ली विधान सभा की बजट सेशन असीदगी हौरगनी अमसुंग भारत की नुपा बास्केटबॉल टीम असी इंग्लिश गनी कुंतरेता पांथोकदबा फीफा वर्ल्ड कप की क्वालिफायर्स ता सरुक यानबा टिकेट फंगले राज्य असिदा नोंमदा चंगदबा याद्रबा पोलमसिंग पुबा मालगारी सिंग सिक्योरिटी के अकनबा चेक्सिन थौरांगा लोइनाना लेपलैतनी इम्फाल तमना पुजिल्लकली ngasisu chama mapan suba CRPF की सी कंपनी की कांगबु अमना अकनबा चेक्सिन थौरांगा लोइनाना ngak chenduna mal puba gari chama ngasi ayu इम्फाल की दमक जिरिबाम थादोखरे अखोई की जिरिबाम पाउमिंग आतेम बिसजिना हाई माल पुबा गारी सिंग अदुंगा से अयु पुंग तरुक मखाइदा इम्फाल की दमक जिरिबाम थादोखिबनी जिरिबामदगी इम्फाल तमना चंगखिबा माल पुबा गारी सिंग अदुदा टेंकर हुमफुतरे अमसुंग अतै पोलमसिंग पुबा गारी 38 याउरी गवर्नमेंट डिफ एंड म्यूट स्कूल लिंखटखिबगी चही यांखै सुरकबगी थौरम हौजिक ngaihaki mamangdagi hogduna इम्फाल की तागेल लेबल स्कूल सिगी ऑडिटोरियम दा पांगथोकली थौरम अदुदा राज्यगी IPR अमसुंग महुत की डायरेक्टर nganगुम उत्तम सिंह अमसुंग सोशल वेलफेयर की डायरेक्टर अंजलि चोंगथाम यावना तोंगान तोंगान बा मियोय कया सरुक यारी थौरम असिदा ताबगी शक्ति वाटपा अमसुंग लोन थोक्तबा मियोय सिंगदा हेन खुदुंग चाहनबा मोबाइल ऐप अनि हौदोकदौरी खा मणिपुर हिंदुस्तानी संगीत महाविद्यालय कक्चिंग सिंधुना ngasi ग्रेस कॉटेज एकेडमी दा कंसर्ट ऑन हिंदुस्तानी क्लासिकल म्यूजिक 2015 पांगथोकनी थौरम असिदा क्लासिकल वोकल अमदी तबला सोलोन चिंगबा उटकनी जिरीबाम की डेप्यूटी कमिश्नर कृष्ण कुमार ना होजिंग एहाकी ममांगदा जिरीबाम डिस्ट्रिक्ट हॉस्पिटल की अल्ट्रासोनोग्राफी अमसुंग एक्सरे मशीन लॉन्च तौखरे थौरम मधु जिरीबाम जिला की मेडिकल अमसुंग हक्सेल विभाग की मखादा डिस्ट्रिक्ट एडमिनिस्ट्रेशन जिरीबाम सिंधुना पांगथोकिबनी थौरम मधु की मनुंग चना PCN PNDTN जेंडर डिटर्मिनेशन हाइबा वर्कशॉप अमसु जिला की डेप्यूटी कमिश्नर कृष्ण कुमार अमदी जिला दुगी SP शेख मोहम्मद जाकिरना सरुक यादुना हौजिक पांगथोकली मैतै सोसाइटी चुराचानपुर सिंधुना चुराचानपुरदगी लांजेलक्पा क्लास 7 दगी 10 फावगी महेरोय सिंगे स्टडी टूर अमा ngarang MLA थोंगाम शांतिना मोइरांगदगी लमथाखी टूर अदुदा महेरोय 19 सरुक याखी राज्य सिगी तोंगान तोंगान बम मफम सिंगदा असम राइफल्स ना सिंधुना खुलगी लुचिंगबा सिंग यावना कम्युनिटी की लुचिंगबा सिंग उनादुना वारी वताई साबगी थबक चथरी मसी राज्य सिदा शांति हंजिल हनबा अमसुंग असम राइफल्स अमदी मियामगी मरकता अफबा मरी थमनबा खोंगथांगी सरुक अमनी भारत सरकार के कल्चर मंत्रालय की कल्चरल फंक्शन एंड ग्रांड स्कीम की तेंबांग लोइना चथगदबा गुरु अमुबी नेशनल क्लासिकल सोलो डांस फेस्टिवल ngarangdagi मणिपुरी जगोई मरुपना सिंधुना उरिपोक लंबोई खोंनांग खोंदा हौखरे था सिगी 19 फाव चथगदबा फेस्टिवल असिदा ngasi amadi makhataba numitchingda tongan tongan ba dance form sing amadi masak mawog sing yokhatnabagi damak thorong kaya pangthokadori राज्य सिगी तप्पा के मफम खरदा होखिबा इंग अहिंग नोंयाइदा लेन यावना अकनब नोंग चुखी अदुबु लेन यावबा नोंग अदुना अमांगता थोअनखिबगी पाउदी लेते अमरोमदा इंडियन मेड विभागना हाइरी लाक्लिबा निमित खरनी असिदा मणिपुर असम मेघालय नागालैंड मिजोराम त्रिपुरा तमिलनाडु पुदुचेरी अमसुंग लक्षद्वीप की मफम कयादा नोंग चुगनी अरुणाचल प्रदेश की मफम कयादा लाक्लिबा नुमित मरीनी असिदा पुंग किलोमीटर 30 निफु फाव यौना नुंसित सिटकनी अमसुंग मफम कयादा अखाक अराउग लोइनाना नोंग चुगनी पाव असिना हाई केरला माहे आंध्र प्रदेश की समुद्र खोंगबाल यानम रायल सीमा अमसुंग कर्नाटका की खा तंगबा मनुंग हंजिन मफम सिंगदा लाक्लिबा नुमित इनी असिदा अखाक अराउ यौना अकनब नुंसित सिटकनी मरक असिदा अवांग नोंचुब भारतता लाक्लिबा नुमित मरीनी असिदा साबगी चांग सेल्सियस डिग्री 3 मंगा फावे हेंगलबा याय अदुगा लेबाक असिगी मयाय थंगबा राज्य सिंग अमसुंग महाराष्ट्रदा लाक्लिबा नुमित मंगानी
ꯑꯁꯤꯗ ꯁꯥꯕꯒꯤ ꯆꯥꯡ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 2 4 ꯐꯥꯎꯕ ꯍꯦꯟꯒꯠꯂꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯔꯥꯁꯇ꯭ꯔꯄति ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ngasi ꯁꯠꯇꯤꯁꯒꯔ ꯑꯃꯁꯨꯡ ꯎꯔꯤꯁꯥꯗ ꯆꯠꯀꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯃꯅꯨꯡꯗ ꯔꯥꯁꯇ꯭ꯔꯄतिꯅ ꯔꯥꯏꯄꯨꯔꯗ ꯄꯥꯡꯊꯣꯛꯄ ꯁꯠꯇꯤꯁꯒꯔ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯆꯍꯤ 15 ꯁꯨꯔꯛꯄꯒꯤ ꯄꯥꯂꯟ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯁꯠꯇꯤꯁꯒꯔ ꯕꯤꯙꯥꯟ ꯁꯚꯥꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯁꯤꯗ ꯔꯥꯏꯖ꯭ꯌ ꯑꯗꯨꯒꯤ ꯔꯥꯏꯖ꯭ꯌꯄꯥꯜ ꯔꯥꯃꯦꯅꯦ ꯗꯦꯀꯥ, ꯑध्यꯛꯁ ꯗꯥꯛꯇꯔ ꯔꯃꯟ ꯁꯤꯡ, ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯕꯤꯁꯅꯨ ꯗꯤꯌꯣ ꯁꯥꯏ ꯑꯃꯗꯤ ꯕꯤꯔꯣꯙꯤꯒꯤ ꯂꯨꯆꯤꯡꯕ ꯗꯥꯛꯇꯔ ꯆꯔꯟ ꯗꯥꯁ ꯃꯍꯟꯅ ꯋꯥ ꯉꯥꯡꯒꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯥꯠꯁ꯭ꯌ ꯁꯟꯗꯔꯚ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯐꯣꯡꯒꯅꯤ꯫ ꯇꯨꯡꯗ ꯁ꯭ꯔꯤꯃꯇꯤ ꯃꯨꯔꯃꯨꯅ ꯎꯔꯤꯁꯥꯒꯤ ꯅꯌꯥꯒꯔ ꯖꯤꯂꯥꯗ ꯂꯩꯕ ꯃꯁꯛ ꯅꯥꯏꯔꯕ ꯁ꯭ꯔꯤ ꯅꯤꯂꯥ ꯃꯥꯙꯕ ꯂꯥꯏꯁꯪꯗ ꯆꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯒꯅꯤ꯫ ꯇꯨꯡꯗ ꯖꯤꯂꯥ ꯑꯁꯤꯒꯤ ꯀꯥꯂꯤꯄꯜꯂꯤꯗ ꯄꯥꯡꯊꯣꯛꯄ ꯚꯥꯔꯇꯤꯌꯥ ꯕꯤꯁ꯭ꯋ ꯕꯥꯁꯨ ꯁꯥꯕꯔ ꯁꯃꯥꯖꯒꯤ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯗꯦꯜꯂꯤ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯕꯖꯦꯠ ꯁꯦꯁꯟ ꯉꯁꯤꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯁꯦꯁꯟ ꯑꯁꯤ ꯊꯥꯁꯤꯒꯤ 19 ꯐꯥꯎꯕ ꯆꯠꯊꯅꯕ ꯃꯇꯝ ꯂꯦꯞꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯃꯇꯝ ꯁꯥꯡꯗꯣꯛꯀꯅꯤ꯫ ꯗꯤꯜꯂꯤ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯕꯖꯦꯠ ꯁꯦꯁꯟ ꯑꯁꯤꯉꯁꯤ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠꯇ CAG ꯔꯤꯄꯣꯔꯠ ꯁꯚꯥꯗ ꯄꯨꯊꯣꯛꯀꯅꯤ꯫ ꯁꯦꯟꯕꯥ ꯆꯍꯤ 2025-26ꯅ ꯍꯌꯦꯡ ꯄꯨꯊꯣꯛꯀꯅꯤ꯫ ꯃꯤꯐꯝ ꯃꯅꯨꯡꯗ ꯁꯦꯜ-ꯊꯨꯝ ꯑꯃꯁꯨꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯂꯤꯁꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯒꯅꯤ꯫ ꯁꯠꯇꯤꯁꯒꯔꯒꯤ ꯕꯤꯖꯥꯄꯨꯔ ꯖꯤꯂꯥꯗ ꯉꯔꯥꯡ ꯅꯨꯄꯤ 2 ꯌꯥꯎꯅ ꯃꯥꯋꯤꯁꯠ 10 ꯄꯨꯂꯤꯁꯇ ꯆꯪꯖꯔꯛꯈ꯭ꯔꯦ꯫ ꯔꯥꯏꯖ꯭ꯌ ꯑꯗꯨꯒꯤ ꯑꯦꯗꯤꯁꯅꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯎꯂꯥꯟꯗꯣꯟ ꯌꯣꯛꯅ ꯍꯥꯏ ꯆꯪꯖꯔꯛꯈ꯭ꯔꯕ ꯃꯥꯋꯤꯁꯠ 10 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯨꯄꯥ,13,00,000ꯒꯤ ꯔꯤꯋꯥꯔꯗ ꯂꯥꯎꯊꯣꯛꯈ꯭ꯔꯕ 3 ꯌꯥꯎꯔꯤ꯫ ꯔꯥꯏꯖ꯭ꯌ ꯑꯗꯨꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯄꯣꯂꯤꯁꯤꯒꯤ ꯃꯈꯥꯗ ꯂꯨꯄꯥ 15,000-15,000ꯒꯤ ꯁꯦꯟꯐꯝ ꯆꯪꯖꯔꯛꯈ꯭ꯔꯕ ꯃꯥꯋꯤꯁꯠꯁꯤꯡ ꯑꯗꯨꯗ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯠꯇꯤꯁꯒꯔꯒꯤ ꯕꯤꯖꯥꯄꯨꯔ ꯖꯤꯂꯥꯗ ꯉꯔꯥꯡ IED ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ CRPFꯀꯤ ꯖꯋꯥꯟ 2 ꯁꯣꯛꯂꯦ꯫ IED ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯥꯗꯦꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯕꯤꯖꯥꯄꯨꯔ ꯚꯣꯄꯥꯜ ꯄꯠꯅꯝ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 62ꯒꯤ ꯁꯔꯨꯛꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯖꯋꯥꯟꯁꯤꯡ ꯃꯥꯗꯦꯠꯇ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯂꯥꯌꯦꯡꯂꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯉꯥꯛꯁꯦꯜ ꯃꯟꯇ꯭ꯔꯤ ꯔꯨꯁꯇꯦꯝ ꯎꯃꯦꯔꯣꯚꯅ ꯍꯥꯏꯔꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯀꯣꯅꯨꯡ ꯔꯤꯌꯥꯗꯇ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯔꯛꯄ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯏꯅꯔꯖꯤ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯃꯤꯠꯌꯦꯡ ꯊꯝꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯅ ꯉꯁꯤ ꯔꯁꯤꯌꯥꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯒꯅꯤ꯫ ꯚꯥꯔꯠꯀꯤ ꯅꯨꯄꯥ ꯕꯥꯁꯀꯦꯠꯕꯣꯜ ꯇꯤꯝ ꯑꯁꯤ ꯏꯪ 2028ꯇ ꯄꯥꯡꯊꯣꯛꯀꯗꯕ ꯐꯤꯐꯥ ꯋꯥꯔꯜꯗ ꯀꯞꯀꯤ ꯀ꯭ꯋꯥꯂꯤꯐꯥꯏꯌꯔꯁꯇ ꯁꯔꯨꯛ ꯌꯥꯅꯕ ꯇꯤꯀꯦꯠ ꯐꯪꯂꯦ꯫ ꯃꯁꯤ ꯚꯥꯔꯠꯀꯤ ꯅꯨꯄꯥꯒꯤ ꯕꯥꯁꯀꯦꯠꯕꯣꯜ ꯇꯤꯝꯅ ꯕꯍꯔꯦꯟꯕꯨ 38-38ꯇ ꯊꯣꯏꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯥꯁꯀꯦꯠꯕꯣꯜ ꯐꯦꯗꯦꯔꯦꯁꯟ ꯐꯤꯐꯥ ꯑꯦꯁꯤꯌꯥ ꯀꯞ 2025ꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯐꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯕꯥꯁꯀꯦꯠꯕꯣꯜ ꯐꯦꯗꯦꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ Xꯇ ꯊꯥꯒꯠꯄ ꯄꯣꯁꯠ ꯑꯃꯗ ꯍꯥꯏ ꯏꯟꯗꯤꯌꯥꯒꯤ ꯀꯦꯗꯔꯁꯤꯡꯅ ꯒ꯭ꯔꯨꯞ Hꯇ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯕꯍꯔꯦꯟ ꯑꯃꯁꯨꯡ ꯏꯔꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯗꯒꯤ ꯐꯤꯐꯥ ꯑꯦꯁꯤꯌꯥ ꯀꯞ 2025ꯒꯤ ꯃꯐꯝ ꯀꯟꯕ ꯉꯝꯈꯤꯕꯅꯤ꯫ 38ꯁꯨꯕ N ꯍꯖꯥꯔꯤ ꯑꯃꯁꯨꯡ ꯗꯥꯛꯇꯔ N ꯇꯣꯝꯕꯤ ꯁ꯭ꯇꯦꯠ ꯄꯣꯂꯣ ꯇꯣꯔꯅꯥꯃꯦꯟꯠ 2025ꯒꯤ ꯐꯥꯏꯅꯦꯜ ꯃꯦꯠꯆ ꯍꯌꯦꯡ ꯁꯥꯟꯅꯔꯒꯅꯤ꯫ ꯍꯌꯦꯡ ꯁꯥꯟꯅꯒꯗꯕ ꯐꯥꯏꯅꯦꯜ ꯃꯦꯠꯆ ꯑꯁꯤꯗ X ꯄꯣꯂꯣ ꯀ꯭ꯂꯕ ꯋꯥꯡꯈꯩ ꯑꯃꯗꯤ MPSCBꯅ ꯂꯝꯕꯥ ꯊꯦꯡꯅꯒꯅꯤ꯫ ꯐꯥꯏꯅꯦꯜ ꯃꯦꯠꯆ ꯑꯁꯤ ꯏꯝꯐꯥꯜꯒꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯁꯥꯟꯅꯒꯅꯤ꯫ ꯃꯦꯟꯁ ꯑꯃꯁꯨꯡ ꯋꯤꯃꯦꯟꯁ ꯀꯕꯥꯗꯤ ꯋꯥꯔꯜꯗ ꯀꯞ 2025 ꯚꯥꯔꯠꯅ ꯂꯧꯔꯦ꯫ ꯏꯪꯂꯟꯒꯤ ꯋꯣꯜꯚꯔꯍꯦꯝꯞꯇꯟꯗ ꯁꯥꯟꯅꯈꯤꯕ ꯅꯨꯄꯥꯒꯤ ꯐꯥꯏꯅꯦꯜ ꯃꯦꯠꯆꯇ ꯚꯥꯔꯠꯅ ꯏꯪꯂꯟꯕꯨ ꯄꯥꯟꯖꯜ 94-95ꯗ ꯊꯣꯏꯈꯤ꯫ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯁꯥꯟꯅꯈꯤꯕ ꯅꯨꯄꯤꯒꯤ ꯐꯥꯏꯅꯦꯜ ꯃꯦꯠꯆꯇ ꯚꯥꯔꯠꯅ ꯏꯪꯂꯟꯕꯨ ꯄꯥꯟꯖꯜ 58-53ꯗ ꯊꯣꯏꯗꯨꯅ ꯇꯥꯏꯇꯜ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯔꯥꯏꯖ꯭ꯌ ꯑꯁꯤꯗ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯂꯦꯞꯄ ꯂꯩꯇꯅ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯔꯥꯁꯇ꯭ꯔꯄति ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯉꯁꯤ ꯁꯠꯇꯤꯁꯒꯔ ꯑꯃꯁꯨꯡ ꯎꯔꯤꯁꯥꯗ ꯆꯠꯀꯅꯤ꯫ ꯗꯦꯜꯂꯤ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯕꯖꯦꯠ ꯁꯦꯁꯟ ꯉꯁꯤꯗꯒꯤ ꯍꯧꯔꯒꯅꯤ ꯑꯃꯁꯨꯡ ꯚꯥꯔꯠꯀꯤ ꯅꯨꯄꯥ ꯕꯥꯁꯀꯦꯠꯕꯣꯜ ꯇꯤꯝ ꯑꯁꯤ ꯏꯪ 2028ꯇ ꯄꯥꯡꯊꯣꯛꯀꯗꯕ ꯐꯤꯐꯥ ꯋꯥꯔꯜꯗ ꯀꯞꯀꯤ ꯀ꯭ꯋꯥꯂꯤꯐꯥꯏꯌꯔꯁꯇ ꯁꯔꯨꯛ ꯌꯥꯅꯕ ꯇꯤꯀꯦꯠ ꯐꯪꯂꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫